ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯃꯤꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯀꯥꯟꯅꯕ ꯌꯥꯕ ꯀꯟꯇꯦꯟ ꯊꯤꯕꯗ ꯃꯇꯝ ꯈꯔꯗꯪ ꯂꯥꯞꯅꯈꯤꯕꯒꯤꯗꯃꯛ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ngasi miyamgi khajitang oiraga kanagani khanduna content amakhaktang puduna laksari madudi puya mai thaba pathokjabada khara khajik soi lankhiwa yaurgasu miyamna ngakpigani video sigi marak thasaraga miyamda kanaba yaba app amatang miyamda suggest tawjaramge isana business ama tawge haragadi risk masa amadi lowutai masa sell game ni aduna sanaba matamda section sanabiyo soidina tongba yaba upai ama haijage aigi description sida hapsariba link jura changbiraga masigi page thola ani aduda mobile number menbiro password menbiro OTP du menbiro email ama sembiro aduga register du menbiro next ta aikuni sanaba matamda balance ama sangi balance se hapnogi damakta recharge tawba sangi aduna lupa samadagi horaga apama recharge myamna tawbibi ai recharge tawbagi moong se apama balance to khanbiro aduga pay now thaba do hek metpaga UPI ID ma khaktorakani UPI ID du copy tawbiro adumna sinaningba Paytm Google Pay ama hekto oibi ai madudayuda mention biro aduga paisa du sapmanana menbiro reference ID do somgi game ge account num por aga mention biro asumna recharge tawraga sanabagi moong se yamna lai aikoina Telegram group ama khak aigi description da hapsarabani aduda join tawbiro nongmagi manungda ahumlak makoina predict tawrakani hairiba matam ahum se khak tawragadi soidina paisa tongba yabagi khotong chaba lai Telegram group to the haira iba green the sam thaw red the sam thaw haibedo adu menbiraga loire soidina tongge hairagadi atopa matamda tawbirunu asumna yamna laina paisa tanba yai adumna thadariba paisa do adudugi double hongba yai adubu sell gi game ni miyam section sanabiyo kanglei khunai gi sengna leijaramba puwaribu puya lairik mai thadokibana ngasigi kanglei mirolna kangaunare lambu konbiribi lamdam sigi lairemba lairembi anigi khuya khada tolaba nasana naina hanna punemjari loina sahi lisang sitna sahi khudingi pangthoktuna laklaba kangleisa khunai gi oiba puya latam kayabu khanthaba ngamdaba miyoibadi oiraga migi satnabidi yaudaba makoktuna mai thadoktuna manghankhiba thodoksingi yumpham oiba miyamgi motta puya larik mai thadokkhibagi awamaicha khangdaba yade udaba yade asum aran nainadaba yade haiduna thoidok hendokna lamdam sida khang hairaba mingoina panjadragasu khang hairaba singi mot kya lawjabaga loinana nainajari maram aduna larik mai thabagi maram dalaksage karigi damakta laibak amagi larik pu mai hekta tharibano mai tharaga magi kari tongjabano matamdugi yamna angawa misak amadi oibasani asumna hainingi mahakna puya larik mai thadok piramdrabadi ngasi sayet naram loidabani puya haibasi ariba seda hekta ibabu puya haina hekta khangnaba yabra matik meya yauba yaudaba makhal kya ama laikre anauba seda ibadi matik meya yaudaba puya haiba yadra puya haibadi pupa pumnamakna yanaraba aphabagi oiro phatabagi oiro wasoi nataba wayai oiraba matik meya leiraba pumnamakna yanaraba adugumba larik adubu puya larik kawi masi punamak samjinjaraga haisabani matamdugi angauba puya larik latam oiro lathup oiro lasing oiro oiningbu oiro punna mai thakhiba puya masing asi aina larik mayam ama nainajabada masing maming punna samaga kunni haina thengnajai adubu angpa amana sapmanaba puya maming kaya larik leiba kanaguma singi mafamda adumak thengnai loinana hauzik kaitheldasu adumak manaba maming kharadi phangni phangdrabasu yumda leinaba adumak yawi masisu angpa mani masina kadaidagi laikno hoi masigi mai thakibasida manungdagi aruba kharadi paithokre mafam aduda takhre laikre haina thengnai mafamdi leiraga haijadre tawbabudi ipai puna tongi khalaga lona thumna sindok hobabudi oibani wafam amana ariba puya makai khomgatlo haina khomgalliba puya gi masing punna lising mariga sahum kungamathoi sui haina ningthaurol singkhal hairiba lairiki lamai yankhai mari dagina yankhai nipan phawda peri hairiba lairik singski manungda kari amuk hairi ingsok lising amaga satret supna mapanda panba manipur gi ningthau pamhaibagi hagdagta santidasna magi loinaba bhagavan das naran das animakna loinaduna makhoi ahumna ingsok lising amaga satret taraga taruk phairen thagi kungi humdoi ni panba
ꯊꯥꯡꯖ ꯅꯨꯃꯤꯠꯇꯒꯤ ꯂꯥꯛꯄꯅ ꯃꯩꯇꯩ ꯁꯅꯥ ꯂꯩꯕꯥꯛꯇ ꯄꯥꯡꯂꯛꯄꯗ ꯄꯣꯔꯩ ꯑꯁꯤꯒꯤ ꯃꯅꯤꯡ ꯅꯣꯡꯆꯨꯞ ꯍꯥꯔꯝ ꯉꯥꯄ꯭ꯔꯨꯝ ꯆꯤꯡꯖꯟꯗ ꯂꯥꯛꯇꯨꯅ ꯃꯩꯇꯩ ꯇꯝꯗ ꯌꯧꯔꯛꯂꯕ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧ ꯀꯪꯂꯥ ꯁꯪꯒꯥꯏ ꯁꯅꯊꯣꯡꯗ ꯊꯨꯡꯂꯔꯦ꯫ ꯃꯄꯨ ꯃꯅꯥꯏ ꯑꯍꯨꯝꯗꯤ ꯁꯖꯤꯕꯨ ꯊꯥꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯀꯣꯔꯧ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯊꯨꯡꯂꯔꯕꯒꯤ ꯇꯨꯡꯗ ꯁꯥꯟꯇꯤꯗꯥꯁꯅ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯗ ꯍꯥꯏ, ꯍꯩ ꯅꯤꯡꯊꯧ ꯌꯥꯏꯐꯕ, ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯤꯗꯤ ꯇꯧꯅꯤꯡꯕꯗ ꯇꯧꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯅꯪꯒꯤ ꯑꯌꯥꯝꯕ ꯅꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯄꯣꯏꯔꯩ ꯃꯤꯌꯥꯝ ꯀꯧꯈꯠꯍꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯦꯟꯅꯆꯤꯡꯕ ꯀꯌꯥ ꯀꯧꯁꯤꯜꯂꯒ ꯁꯒꯣꯜ ꯄꯥꯎ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯊꯣꯛꯂꯦ꯫ ꯋꯥꯔꯣꯜꯗꯤ ꯃꯩꯇꯩ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯔꯥꯃꯥꯟꯗꯤ ꯙꯔꯃ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯕ ꯙꯔꯃ ꯑꯃꯅꯤ꯫ ꯙꯔꯃꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯔꯥꯎ ꯄꯥꯝꯅ ꯂꯧꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯄꯥꯝꯍꯩꯕꯒ ꯃꯔꯝ ꯄꯨꯝꯕ ꯇꯥꯟꯅꯔꯒ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯃꯤ ꯄꯨꯝꯅꯃꯛ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯔꯥꯃꯥꯟꯗꯤ ꯙꯔꯃ ꯄꯤꯔꯦ꯫ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯅꯨꯄꯥ ꯅꯨꯄꯤ ꯑꯋꯥ ꯆꯩꯔꯥꯛ ꯄꯤꯔꯦ꯫ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯌꯦꯛꯅꯕ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯙꯔꯃꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨ ꯅꯠꯇꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯤꯌꯥꯏ ꯄꯨꯌꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯂꯣꯏꯅ ꯈꯣꯝꯒꯠꯂꯨ꯫ ꯂꯩꯕꯥꯛ ꯃꯆꯥ ꯃꯅꯥꯏ ꯃꯤꯁꯦꯟꯁꯤꯡ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯒꯤ ꯃꯑꯣꯡꯒꯨꯝ ꯃꯤ ꯁꯤꯔꯒ ꯃꯩ ꯊꯥꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒꯨꯝꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯖꯟꯖꯔꯣꯝ ꯄꯤꯗꯨꯅ ꯃꯩ ꯊꯥꯔꯁꯤ ꯍꯥꯏꯗꯨꯅ ꯁꯥꯟꯇꯤꯗꯥꯁꯅ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯗ ꯍꯥꯏꯔꯕꯗ ꯄꯥꯝꯍꯩꯕꯅ ꯃꯥꯒꯤ ꯒꯨꯔꯨꯗꯦꯕꯒꯤ ꯋꯥ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯄꯨꯌꯥ ꯂꯥꯏꯔꯤꯛ ꯃꯩ ꯊꯥꯈꯤꯕꯁꯦ ꯈ꯭ꯔꯤꯁꯇꯥꯕꯇ 1818ꯒꯤ 23 ꯄꯥꯟꯕ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯁꯨꯛ 6 ꯌꯨꯡ ꯁꯤꯡꯈꯜ 8 ꯁꯦꯝ ꯄꯟꯗꯂꯤ 3 ꯐꯥ ꯐꯪꯉꯛꯄ ꯑꯆꯣꯏꯕ ꯂꯥꯏꯔꯤꯛ ꯈꯔ ꯊꯨꯞꯆꯤꯜꯂꯒ ꯁꯥꯟꯇꯤꯗꯥꯁꯅ ꯑꯒꯅꯤꯍꯣꯝ ꯄꯤꯔꯤ꯫ ꯄꯥꯝꯍꯩꯕꯅ ꯒꯤꯔꯥ ꯃꯩ ꯀꯧꯏ꯫ ꯆꯐꯨ ꯏꯁꯤꯡ ꯍꯥꯞꯇꯨꯅ ꯃꯩ ꯀꯣꯏꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯂꯥꯏꯔꯤꯛꯀꯤ ꯂꯃꯥꯏ 58ꯗꯒꯤꯅ 59ꯗ ꯏꯔꯤ꯫